Imphal Dimapur Lambi Thinglaktouri Yabagi Pibamda Leire, Free Movement Regime FMR Amadi Border Fencing Matang the United Naga Council UNC Nalusan Kiba, Naga Loops and Mihutara Matuina Saba, Dem Amaga Barat Lengaki Mihutsinga, Narang New Delhi da Waris Hanakibado, Maikai Animakta Yanaba Poropangam Kidre, Waris Hanabadu the Yanaba Pora Kidrabaduna Maram Oiraga, National Highway Ama Oiriba Imphal Dimapur Lambi Parinda, Matam Kakta Lambi Tingbagi Kongjang Sang Selakuyana Leire Heidi. Imphal Lambi Tana Kivana Sursanpur District Air Connectivity as a lifeline ama oire hana LM Koktena Pondo Kre. How Kibasahi 2023 May 3 the Tolakiba Kaluki Iranga Sinamaram Oiraga Sursanpur District as a Imphal Gamapung Pana Lambi Tana Kiba Oibana. Crisis Matamasida the Air Connectivity as a district other the Ladyba Miamgi lifeline ama oire. Maramaduna District as the helicopter service Matautai Haraduna. Masigi Matang the Central Government Sutaksin Kiba Lake Rehana, Sursanpur MLA Amasung Oiba, former DGP. LM Koktena Pondo Kre, Mahana Makata High Kibber Sursanpur District Maruina Mahaki constituency Amadi Akoiba Kulsing the Lady Lambi Tongi Pibamasi, hiding I late in a patre, state as the house of talk about Iran Sinamaram Oiraga local community Singna, Tangai Fadana connectivity Amazon, essential service ki Awaba Kudong Sadabakea Ama Mayoknade, Manipur Kaluki Iran si Tokrava Matunda, Mapamadugi Miamna Kamtengna, Awabakea Mayoknade, Mapamadu the house of Oiba Lambigi Pibamasi Yamna Ikainingani, interbillions roads Asuki Matik Patre, Lambi Pibam Patabasina, Maram Oiraga Taudokiada, Miam the Makoima Sel Kainaraga Lambi Sembaki Tabaktawi, Mahaki Makidikisu, Maduda Angamba Mateng Pangli, Irang Matung School Sing Hang Doctor Mahima Sing Tamba Haurabasu, Angang Sing School Uniform da Pibam Tina Soklaba, Sang Laba Lambikia, Kong Satpa Duga Karigumba Matandana, Kudong Tinai Oirabasingi, Angamba Sarukia, Pauraga Sale, Masidagi Henami Piningai Oiribasi, Medical Emergency Amasung Transportation Asine, Hospital da Anabasing Putopusin Tauna Bohonabada, a sober Singnabakea Amatengnadi, what say Puba Gary Sing Satukasin Tawada, Kudongsa Dabakea Mayok Nabana. Local economy da su Saiting Fangli, government gi funding a se penning I oide Hana Pondoke. District the house oide Kudong Sata Pibam Kia Duga Mariledan Mahaki Maike Central Minister Sing Amasu corporate body sing the Lambi Samson Naba Amasung, hospital infrastructure sing it financial assistant P Nabataksin Malay Craig, Kaliguma Matam the Mahaki Loina Biga Loina Prime Minister Officer Satuna, Kudong Sada Singadugi Matang the Mayak Sing a Tam Kibalay Craig. Irang Maram Oiga victim or sing the compensation P Naba Mayomake later sing Amasung Hanna. Kundalita Hanabagi support Amasung Sursanpur District Water Supply Scheme Atubada implement Toboma Tautai Yamna Sing Taninga over development Ama Oina Special Assistant to Status for Capital Investment Scheme Vimakada Sursanpur District Road Project Manga Paikatnaba Sanction Tora Craig Kongtangasna District Headquarter Amasung Akoiba Kulsingi Connectivity Hangal Halagani Kwaidagi Hena Maru Oidibasi Air Connectivity Asini Maruina Sursanpur Aijo Guwahati Amasung Silsana Singbasingi Connectivity Asiyana Maru Oihaki PUCL report withdraw taunaba MP bimol na khangan khrei Manipur da thokleba kaloki hatna sunaba siga mari lenana Independent People's Tribunal on the ongoing ethnic conflict in Manipur haina mingthonba report ama phonglakibado khudakta withdraw tawbaga loinana miyam da ngakpina ba haijagadabani haina khangan khrei Inner Manipur Parliamentary Constituency ki MP Dr. Angomsa Bimol akoijamna People's Union for Civil Liberties PUCL ki President Kabita Srivastava Thakiba Serolamada Hai Manipur ing tapa phibam hanjil hanbaga loinana mipum khodemakta asumba wail phanghanabagi pandamda PUCL na phongkiba report adu withdraw tawbaga loinana miyamda ngakpina ba haijabagi tangai fadaba lei haina phongdokhe MP Bimol na Thakiba Seroladuna Hai mising yambani haidaba Hindu lining satpa maitai furuki miyoisingna Union Home Minister Amit Shah ga yasinaraga mising yamdaba Christian lining satpa tribal singda attack sa thanaba thorang tawki haba wafam adu yumpham yaudabane maitai singna BJP natraga Amit Shah ga kariguma wafam amata da yasinaba purakhibagi wafam laite nongthombam birena lusingba state lengakta Kuki furuki cabinet minister kaya yauki haba ningsingpham thoi maitai amasung BJP Amit Shah gi marakta yasinaba purakhibagi wafam laite haba puna mangna khangnarabane suspension of operation su agreement gi makhada Kuki khulai paiba singna BJP Amit Shah ga hiram kharada yasinaba purakhibagi wafam de miyamna ngangnaba lai mikhal mamangda BJP na lusing balengakna su group ta lupa crore kaya marum thadaki habagi matang da PUCL gi investigator singna thijin khiba laibra haba wahangsu MP gi zero sida hangwe
Churachandpurdagi nupi ama lupa lakh taragi WY ga konana fare hari Manipur police na mayai kaba chinjak ki mayokta chatharappa drive ki saruk ama oina Churachandpur district tagi nupi ama WY tablet lising amaga chani ga konana fare police na faraba masagi sahi nifuga mapan surabi nupi adu Churachandpur police station manung chanba S Munuam dagi manai hoi baite kawi hari mangondagi phagalaba WY tablet sing adu malem gi kaithel da lupa lakh tararum gi oigani hari Moirang thamna pokpida nupi macha ama mathanda sijakhibaga mari lainaba case ta nupa ani nupi ahum police na phare oja sing amasung mama mapa sing engkalagliba macha sing wakhalon piba tangai fade haide Bisnupur district ki Moirang police station na konba thamna pokpi makhale kai da class 9 khakta tamlebe masa ki sahi taramari rom tamak ngai ri nupi macha ama masama ki imung da thauri yalaga siramba thodok mari lainana police na sahi nauribi nupa ani amasung sahi nauriba nupa ani amasung sahi nauribi nupi macha mari phagat khre yamna nungai taba thodo asina khudam changdam oiraga macha masu singbu mama mapa natraga school gi oja singna to khaiba class ama oina wakhalon pibagi tangai fadaba leire social welfare department amasung child welfare committee gi kangbuna su mahisang singda chatuna chahi nauriba mahiroi singbu lamsat mangba yaba thabak tawdanaba amasung social media arano moongda sizinadana ba takpi tambibagi thabak lokhotba tangai fadre thodo adugi matangda phangba pauna hai leikidrabi nupi macha adugi haksang gi kayat utpa video footage amakha social media da thadorpa ukhi video viral adu mahakna phangba minute nifugi manungda ka adumaktada mahakna thauri yalaga sijakibani habasi khangba ngamkhe masina taklibadi mahakku ngahaktang oiraga su mapungning phathabinaba natraga themjinbinaba kanamata laikhide habasine nupi macha adugi apokpa athapa mafamda thabak suba chatkibani aduga mamana numitu lawsing uba yawba chatkibana mayumda kana amata laihodabani pausna makhatana hai police na pharaba nupa macha ani adugi manungda amaga laikhidrabi nupi macha asiga Instagram da khangnarakhe makhoi adi unakiba natraga thengnaraga wari watai sanakibagi lekhundi leite adubu nupi macha aduga mahaka social media dadi adugi matek naksinarake maduna maram oiraga karimata koinaba yawdana nupi macha adugi haksangi kaya uthokpa video mate ama nupa aduda thakibra haibagi singnaba lai makhoi ani karigumba wahau amadagi amuk tha ama hena pau phaunakidre madugi matungda nupa aduga tinaba mamanaba ama haibadi phabada yawriba chahi nauriba nupa macha aduna nupi aduda loinamak yaragani khanduna blackmail tawba horakibani pausna makhatana hai thuna yangna video footage adu social media da viral oirakle haibadu nupa aduna mangonda pau pirakhe madugi matung mahakna yenglubada viral video adu masamak thengnakhe maduna maram oiraga mahak makhatana khanthaba tawduna taibongpan asida hinglubagi kana pham leitre haiduna sijanabagi wareb asi laukiba oiramgani haina thajanari police tagi phangba pauna hairi pharaba nupa macha ani dusu nupi mari adusu minor ngaktani maramaduna makhoigi mathakta children in conflict with law gi matung ina juvenile justice board ta puthoklaba matungda observation home da thamkhre nupi macha mari du police na lokhatkibagi maru aiba maramdi makhoisu video matek adu mingonda share tawrubada senabagi ni hairi khunai asda chahi nauribe angang singi lamchat sajata mangba yaba site kyamarum internet ta kanagumba kharana thagalakle asigumba site sing asi lengakna phana yamna thinglaga su ama natraga ama tawraga dum aikhoigi marakta hinglaga lehele adugumba option sing adu wakhal mapung phadriba angang sing na yengluraga madugi mataw makhoisu karigumba matamda tamlakpa yawrai madugi victim adu aikhoigi angang sing da su thunglare maramaduna mama pa oiba singna masa singbu section na wakhalon pigadabane oja singna school da akhang ahi sing kauraga khunai londa yamongna thabak sing tawdana ba amasung social media gi platform ase lana sizinadana ba takpi tambibagi tangai phadaba matam yawrakle hainarakle Mangkiba angang ahum security force na rescue tawba ngamkhre Sakpi Karong police station gi manung chanba ringpheda da leiba oriental hostel lagi mangkiba angang ahum pung nifon gi manung da tekta kaidana rescue tawba ngamkhre angang ahum adu august kunga manga gi nungthil pung manga taba matam da mangkiba dagi Sakpi Karong police station gi officer in charge Joy Martin na lusingba team amana angang sing adu gi khongol liduna lakhibane police team aduna bus amadi auto khampham manak nakpa khungang sing amadi mafam kya da thiba humba gi thabak thabada langla langjil amata khangbangam khide Chandel gi SP Dharmendra Tiagi IPS ki lising makhada village authority BSF ki C company amasung Assam Rifles ki Salok post ki person sing yawba apun tem mamana mafam kya da paksana thiba humbagi thabak sathakhe tem maduna numidang pung 8 kun tabada angang nupa macha ani manak nakpa ringphe village ki umang amadagi phangbangam khe adobo ahum suba nupa macha adudi thiba phangkhidaba maramna manak nakpa mafam singda makhatana thiba humbagi thabak sathak
ꯁꯥꯈꯤ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯆꯥꯛꯄꯤ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯆꯥꯛꯄꯤ ꯀꯥꯔꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯒ ꯄ꯭ꯔꯥꯏꯃꯥꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯗ ꯃꯦꯗꯤꯀꯦꯜ ꯆꯦꯛꯑꯞ ꯇꯧꯈꯤ ꯍꯥꯏꯔꯤ ZUF amadi NSN IM aniki marakta nongmai kapnabagi thaudokta NSN IM gi mioi mari aswapa nangkhre ngasai yukpung tararom taba matamda NSN IM amadi Jelarong United Front ZUF ki lanmi singi marakta nongmai kapna khre hari thaudo asi matangda paw sesna phangba paw gi matungina de khuthona bagi thaudo ase None district ki manung sanba nongba subdivision na konba khopum manaki Taudai jang da thoki bani hairi nakala nimakta nomai kap na bagi thaudok aduda NSN IM gi mioi mari aso open nangkre hairi aduga ZUF ki masen chapa mioi amana phongdorok pugi matungina de ZUF ki domination area da NSN IM gi lanmi sing sangsalapodagi maikai animakta nomai kap na duna khuthona ki bani hairi ZUF ki maikai degi NSN IM da kyar hana makhoi gi domination area da changlakta na bakhangan kharbasu hana changsilapodagi makhoi gi mathakta khutha ki bani ZUF ki maikai dagi asopana madi yawkiba leite haidi nomai kapnabagi thodok thokle habagi paw phangbadagi security force ki kangbu mafam adda changsen khre haina su paw sina makha tari khutthona baduna maram oiraga manak nakpada leba khunja seng mipaina ba pokna duna saphagada ba mafam singda thaidok tuna leina khre haidi tungda mafam adugi khunja singna NSN IM amadi ZUF anigi marakta nomai kapnabagi thodok aduda yaningda ba phongdok tuna nomai kapnaba lepiyo haiba kholaw sing lauduna rally amasu chatkhre haidi ningsingba yabadi nahalsu tongan ba lalholop NSN faction singdagi Jelarong United Front ZUF da khulaiga loinana changlakhraba mioi nipan ZUF na harau taramna okiba laikhre ZUF ta changjarakhiba sing adude NSN RG Tatar PG Maithailung Rajau Peyu Nelson Daimai Second Lieutenant Sajangam Kamai NSN ki Captain Kunlianlung Kamai Captain Pauthailung Gonmai NSN IM gi Corporal Rasim Saba Bariam Ta Corporal Yangselung amasung Private Karyaugan Kamai ne makoina ZUF ta changlakpa matamda khulai singsu loina rakhi hairi ZUF ta thajaba thambadagi lupkaya dagi khawjik lepa laitana changsilakle makhogi khongthang amade wakhalon bulopna taramna OA Jelarong miyamgi amade political aspiration asibu thajaba thamduna lup asida miyamna sangbiraktuna amata oina khong thangminana basu lupna thong launa hangduna thamli hairakle hainasu ZUF ki maikai dagi phongdokhiba laikhrabane